ngasi nungdaram phongkhiba Kangleipak Mairagi pauchedagi maroiba pau khara khangatjaraga miyamda khulo tamjage Moreh da Leiba Security personnel singda attack tounaba purakpa IED ga Konana Kuki Nupa ama AR fare border town Moreh ngak sembagi thabak toriba state amati central security force ke mathakta Kuki Mountain sing landanabagi thabak paikhatba leptri masiga mari lainana ngasi Moreh da Leiba Kuki Nupa ama na IED bomb puraga chatlambadagi Manga chuba Assam Rifles ki kanguna faraba matungda Moreh police station na khusinakre hairi pauche achina phangba paugi matung inadi improvised explosive device IED ga Konana faraba Kuki Nupa adugi maming Solen Haukip Elash Lenin Chainifu apopa hamang hauki kawi Life Mission Bank Moreh dagini hairi Miyoi achina ngachi ayuk pung nipa makarom tarakpada Moreh police station ki mi ahum lom chataga leiba Moreh college joromdai bypass road mapada lakpada Manga suba Assam Rifles ki kanguna chingnabadagi check tawbagi thabak chathaki maduda miyoi aduna puduna lakpa leather ge bag ama check tawba matamda bag atugi manungda IED ki bomb sing yoramba thengnakibani khutakta IED ga Konana fagatlaba Kuki Nupa asi mangwandagi fangkiba IED singa Konana Moreh police station na khusinakre hairi Jiribam da leiba umang sing mai thaba athingba thamlei miyamna umang kanbada achoba mating pangbiu DFO Jiribam district ki mafam kayada jungle mai thababu divisional forest office Jiribam ki maikadagi athingba thamnakli ngachi division asigi divisional forest officer unit ki maikadagi district asigi chingi mafam kayada loudspeaker sijinnaduna Indian Forest Act 1927 section 26 1 and 33 ki matung ina maram chadana umang kokthoklambat thengnarabadi chairak pibaga loidina fine thiba mathau tai haina miyamda koina chatuna paujal pikhi maram chadana Jiribam district ki manungda lariba umang kokthokpana mahausa ki khal kahembaga loidina aikhoi miyoibada saungna akaiba kaya thoangadabadagi umang kanaba khongthang asi lokhapani haina DFO Jiribamna phongdokhi loinana umang kanbagi khongjang asisu Jiribam miyamna su mating pangbinaba appeal tawki umang kanba tarabadi ising nungsiki phibam haibadi mahausagi khal kaidana thamba ngamgani machina climate change ki awaba chaitheng adu phangloi maram aduna umang kanaba honabada Jiribamda lariba praja sungna angamba mating pangbiyu haiba wafam je phongdokhi Barat laingangna chingkuki narco terrorist sing kangu singbu ngak senduna kangkhatpagi thawong khudakte lepu kukomi ngarang February 3 Moreh da Leiba police IRV da security ki berak ama sanabagi nungtharuba driver amade handame MD ila apopa chingamayum ibunga amade MD imin apopa nungai mayum sanato leifam kairang chingya leikada leiba makhoi anibu chingkuki narco terrorist kanguna miningsu yawgana mamai mami punchimba natana tamthina ot naiduna phubi batan natana makhoi anina purakpa tata drug amadi yumda e paw fawnariba mobile phone phaba munduna chakkiba thabak asi Coordinating Committee on Manipur Integrity Kokomi na kandem tawi haina Kokomi gi media coordinator Yungkhaibam Churji Kumar Khumana press thadorokpa chero amana hairi chero alsina hai chingkuki narco terrorist kangu sing asina Manipur da matam sangna nungsi chanana leminariba kaunglu furup kayada landaduna mathang tanthokpagi bandamda Maitei pangal singdasu hauja tengkhang kaya rakta Maitei pangal kaya hatkhrei kaya amana aso apan nanghankhrei ngasi phawbada Maitei pangal ichin inaw sing achina khangduna leiri handaktasu mastare achida imung manunggi laitala lai tanjaduna thabak sujariba truck driver amadi handame makhoi anibu yamna tamchina phuba chaibagi thabak chathariba achini chingkuki terrorist kangu achina ina chikna leijaraba Manipurgi micha miyamgi yum lising kaya mai thaduna miyoi kaya amabu hatkiba kaya amabuna asuk apan nangankiba megi tang ahumdagi chatharakliba tamthiraba thawdo achi ngasi phawbada chathaduna lakli Tha tara henjilaklaba phawbada central laingangna asigoma chingkuki narco terrorist sing kangu sing asibu kangkhatuna ngak senduna thamli hairi chingkuki narco terrorist asiga taunariba chu agreement asisu chaliba chahi lising aniga sumna kungamari asigi February 18 da expire oikhrabani makhadana sangdokpagi pawleitabana chu chatnadre haina lawba tabani Manipur laingangna su makhatana extend tawdanaba warep lawkhrei asumna su life oikhrabani mafamdana leiba Central Security Force singna laksindre haiba takpani hairi Kokomi gi chero asina aroibada hairibadi Central Force sing achina chu hi angawba thadokuna thamba asina au ba chikpatavani achigumba thawong achi makhatana chathaviganu Hauzik Central Force sing the full power piraga fully control tawfam thoklabani madunatana foreigner chingkuki narco terrorist sing the landabagi thabak chathamba achidi Manipur asi India gi state ama oidavra haina hangningai ohalle aduna atubada India gi micha miyambu ngak sembiyu makhatana su sangdokpa yaroi
mathau tawdaba central forcing action lakhallu asigumba chingkuki narco terrorist asibu Manipur gi lemaidagi muthallu Manipur da NRC chatnaduna foreign immigrants sing atuba matamda lauthoku hairi Assam dagi lakhiba ima singbo taramna okre hauji Manipur da thokliba lan asida maitai sing sokpa yaro haibagi achepa wasaka loyana awaba taraba singda mateng pangnabagi Assam gi hojai amadi Golagat district singdagi lakhiba ima singbo ngasi Manipur Kaitel Nupi Marup Khwaramban Kaitel na taramna okre Khwaramban Kaitel da taramna okiba aduda Khwaramban Kaitel Nupi Marup ke General Secretary Elisha Mema amadi ima kaya su saru yakhi hojai amadi Golagat district tagi lakliba ima singda Kaitel fami ima singna ajama khodo tamkhi loinana Kaitel gi ima singna su khodo tamkhi Khwaramban ima Kaitel Joint Coordinating Committee for Peace Manipur gi coordinator El Memana haikibada Tha tara helava lan asida awa ana nangliba maite singi awa bada saru yaba lakpiba amadi angamba mateng pangbiba asima asuki matik thaganingai ni imari amatani haibadu mayek chengna otpaga loinana mapana laikhraba achepa mari lairi haiba mayek chengna takpani Manipur da lakna awa bada saru yabiba asima thagapa phongdoi haiki Itham Moral Pural ge khulngakpa singda mateng pangkhrai maite imagi mamaroi singna khulngaleba singda mateng pangbagi makha chatharakpa oina ngachi Imphal East ki nongpoklom da maite singi aroba khul oiriba Itham Moral Pural da khulngakpiriba ichil inauk singda chana thaknaba polam sing mafam aduda chatuna haktengnana khuchinakhrai makhatana su khulngaleba singda angamba mateng pangani hairi Manipur da su International Women's Day ki tharom pangthokrai lamdam sigi nupi singna lai haktak taki lauduna lakliba thaudang sing chingthabada loiba nairoi dingo Nupina nupibo hanthana yengbagi wakholo asi thadoktrabadi nupi oibisingna mangjing thanaba hotnabada wagani kebi ngasi malem pumbada nupigi numit thoram pangthoknaba gom Manipur lengaki social welfare department na chinduna thoram asi kaichampata leiba Directorate of Information and Public Relations DIPR gi auditorium da pangthokrai Invest and Women Accelerate Progress haiba team achida ngasi pangthokhiba International Women's Day ki thoram aduda Social Welfare Ministry Haikam Dingo Manipur State Women's Department Coordination ki Chairman ML Sagol Sem Kabi Social Welfare Department ki Director Ngangom Utamna Chingbana Saru Yakhi Minister Haikam Dingo na tharom achika mai lejana wangaladuna phongdokhibadi nupi singna lai haktak tagi lauguna laiklaba thodang sing singthabagi loiba nairoi lamdam asigi oina su Manipur gi puwari hangatna yenglubada maitei nupi singna laukiba thodang miyamna hengna khanaraba wafamni ngasi maksu Manipur da thokliba irangsi asidasu mapung oina thodang lauduna lakli haiduna Prime Minister Modi na nupi singboy hena mapanga kakha hannaba haiduna nupi khaki oiba scheme kaya pakhatuna hotnari haina su phongdokhi thorom aduda saru yakhibi Manipur State Women Department Corporation ki chairperson ki phamsu puribi MLA AKB na haikibada women empowerment ki matangda kholakoya laurabasu nupi bo hanthana yenglibachi nupadagi nupi masel na hena hanthana yengnai mahakna hai nupina nupi bo hanthana yengbagi wakhalo asi thadoktrabadi nupi oibising na mangjin thana chatnaba hotnabada mai pakpa wagani afaba yum society lenga amasung malemba awonba yawol lambi amada puraknaba honabada nupi singi achobo thodang lai masigi thodang asi launaba nupi aikoina wakhal khanthaba tai haraduna Manipur da housing nupi singda thak wangna thamba nupa kaya laire haina phongdokhi ngachigi thorom aduda saru yakhiba Social Welfare Department ki Director ki thaupuriba ngangom utamna phongdokhibada nupi singda piriba power asi karigumba matamda lana sijinadaba yaudaba nate nupi amana loropa khongthangbu imung society na chingba hiram kaya da akaiba phawba yauhanba yabagi matangsu laktaba nate haraduna piriba power adu nupi oibisingna ningthina sijinaba mathau tai haiki Myanmar macha humdragani pa Imphal dagi helicopter da puduna Myanmar authority da khujinagadari Myanmar da thokliba lan asina maram oiduna Manipur da changchinduna lairakhiba Myanmar macha nupi yankhaiga mathoi angang manga amadi nupa kungani thoi punna humdragani pan hayeng March nipan dagi taramathoi phawba numit mari ni chumna Imphal International Airport dagi helicopter da Moreh tana puraga Myanmar gi tumu da Myanmar lenga ki mari lainaba authority singda khujinagadari numit mari ni changna deport tawgadariba Myanmar macha sing achigi matangda Manipur lenga ki Home Department ki Joint Secretary na mas manga da order ama thokrai order adu ki matung ina Myanmar macha sing achi helicopter da pubagi achamba senfam adu Manipur lenga ki Transport Department na punaba khangali loinana Myanmar macha sing achi American officer oina thau puriba SDPO Moreh ki khuthangda Myanmar gi tumu tana puduna Myanmar lenga ki authority sing da khusinagani
लोनिना मसिगिदमक्ता मणिपुर पुलिस ऑफिसर टीम अनिसु मतेंग पांगनबा खंगनख्रे हारी म्यांमार की तुमु ताना पुगदरिबा म्यांमार मचा 39 असिना इंडिया की टेरिटोरी मनुंगदा लेरिंगा अदुगुंबा नंथोक्तुना चेंखिबा यावरबदी वारेंट यावदुना फारगा पुलिस स्टेशन सिन्नगनी लोनिना मखोगी मथक्ता आईपीसी के सेक्शन 224 पांदना मथौ ताबा आइन के थबक लौखटकनी हिरम असिगी मतांगदा आईजीएआर साउथ टेक्नोपॉल डिस्ट्रिक्ट की डीसी अमदी एसपी दसु मथौ ताबा थबकसिंग पांगथोकनबा खंगनख्रे लोनिना म्यांमार मचा 39 असि ट्रिप 8 थोंगना हेलीकॉप्टर दा पुगनी हारी।